Asian Development Bank ADB gi Kuyek Pinadriba Imphal Ring Road Project Tinthakidori Sentang asi fangdaba thoklabadi atopa pambai thiduna project asi paikhatna bahonagani haina Public Works Department PWD gi Additional Chief Engineer CIS Utamna phongdorakli Wafam asi Directorate of Information and Public Relations DIPR na sinduna chathariba mid the press ki saruk ama oina DIPR gi auditorium da PWD gi officials singa paumi singa unabada phongdokhibani Additional Chief Engineer asina makha taraduna Lupa crore lising amaga Chatruka Humpu Sangna Same Gadoriba kilometer Yankai Matoi Point Kunga Humdoi Sangba project Asigi Apunba Senfam Gichada Marifudi ADB Dagi Loan Oina Logadabana Sentang Asigi Damakta process story Sahi Asigi Mastada ADB official Sing Imphal da Lakuna Yangsil Lambagi Matakta Department Asu report Lankat Kre Adumakpu ADB gi Maikai Dagi feedback Pirakpal Laitri Haide State Lengang na puthokadoriba project asigi apunba senfam gi chada kun gi senthang dagi project asi paikhatpa hauduna sada manga makhai khara henbagi thabak paikhatpa loire ring road asina sokhallaba lamgi mapu singda compensation oina pigadaba senfam asi lupa crore samaga humpu tarani haiba wafam additional chief engineer asina thamladuna hauzik fawbada lupa crore chamaga lakh mari makhai piba loire haire Package ahum thokna chathagadoriba project asige package 1 amadi 2 gi saruk asi kumja lisingani kunmari dagi hauki loinana package number 3 na kumja lisingani kunmanga dagi haubani project asi chahi ani ga tha mari fawbuge manungda loishinnabage matam tharabasu ADB gi senthang fangdribana thabak paikhatpa ngamdana leibani haiki project se koina 1660 crore da September के तारीख 2023 दा माजे DNA approval पिरखी तौगदबु मसिगी प्रोजेक्ट साइजदा अखोइगे ADB ना मोइगे अखोइगा लोन साइनिंग तौजे हुजिको लोइद्रे मरक्ता अखोइगे इकुंफाट की इशू मा कर लैक्रे अदुगे प्रजाना अदुगे जगादुदा पाव यारो हाइबगी चटप यारो एक्सपांड तरप यारो हाइबगी इशू मा लैबदगी ADB ना मदुगे दो रिंग रोड से मसे रिव्यू तौनेना तौगिबदगी मोई मथंग यामना सिदा मिशन लामे लास्ट मिशन होना मोई अखोइगे मार्च के हंदकी सही लामे मोई ऑब्जर्वेशन मैम पिरमी अदु ऑब्जर्वेशन मैम अदु अखोइना PWD रूम साइड तगी थागतपदि लोइनमक लोइजग्रे हुजि हुजि मोई डिसीजन गाइबने Amaromda Manipur Urban Road Drainage and Asset Management Improvement Project ki makhada paikhaliba rigid pavement gi matangda utamna Asian Infrastructure Investment Bank ki senthang makhada paikhalakliba project asina Imphal West amadi East ki khungang humpugatara taret ki lambi yauna Greater Imphal gi akoiba mafam sing konsili lupa crore lising ahunga chatrukanifu taret changna Package Mari Thokna Paikhalakliba project asina Assembly Constituency Taragataruk Konsili Rigid Pavement Toriba Lambi Sing asigi nakalda drainage system thamnaba amadi toina lambi Taukhaiba gi fibam leitanaba lambi gi nakal singda utility corridor thambagi provision yauri Kumja lisingani kunmanga dagi satharakliba project asi chada tara manga rom loishilakle Lisingani kun taret fawbada mapung fana loishinaba pandam thamli hainasu Chief Engineer asina phongdokhi Short panel concrete thaba jaga khara yawi sidana tana akoi gi paper block thaba jaga yawarkani aduga colastam thaba flexible pavement na aduna ahum je mix tawragani magi kano dugi matungina yawjara kadai je hana gi lejarami ba soroki marak to adudi sumpi pixel hoy adugi carriage way dudi chamana dum thamani adu chamana dum haigani lemhori ba saruk se akoina either paper block na thaba ma कईगुंबा जगह यामना अखोइगी अर्बन एरिया होइबा बिल्ट अप एरिया होइबा मफम चंगबा याम सिजन मफम होइतारगदी मदु पेपर ब्लॉक थारकनी जगह अतोप खरा येंगना अखोइगी नुंगना हेजलगा जीएसबी थारगा हार्ड सोल्जर ना कांटेक्ट तौरगा नाना थमगिबा खरजु यावरकनी